Loukhatpham Paiduna khutlai Paiduna maning Touriba shing asigi mathakta Leingak na Loukhatpham Thokpa action Loukhatlagani haina Chief Minister N Biren phongdokkhre ngarang lilongda thokiba laibak tiba thodok aduda sokpadagi hauji Ras Medi City da laikanaduna lairiba sing yangsinba lakpada Chief Minister N Biren wafam asi phongdoklatuna hai hauji oirakliba luraba tanfam asida Manipur thugainaba honarakliba yengdaba sing asi mayoknabagi mahuta aikoi masel onsinaduna Khut thanaba haibasi tauhaidaba amani phibam asi yauraklabanina haujikti Leingak tumina leishilaroi mara leiba sing logi matung ina chairak pigani Leingak na Loukhatlagpa khongthang asida khulai paiba singa Leingak ka muknarakpada mangjagadawriba si lamdam asigi miyamni haibasi wakhal taminabagi tangai fadaba lei Chingnaba yaningdaba leirabasu Leingak leiri lo leiri mari leinaba singda pau pibiyo madugi mahutta Loukhatpham pairakpa asidi kaidawnungda Leingak asina yaba ngamloi Khutta khulai pairaga aikoi masalgi marakta mipha mipun tauba warak watemba Tauba khagnadi Manipur kanba ngamloi Manipur da sengna nungsiba amasung Manipur da sengna kange hairabadi aikoi masal amata oina punsinba tatok tasin taunaba amasung yegnabana kanano marupna kanano haiba mayek sengna khangba changi lilongda ngarang thokriba thodok asi ta sengna mak laibak thibani thodok asi da chenaba sing amata lemna tharoi makoi gi mathakta Leingak na action Loukhatlagani hainasu Chief Minister N Biren makata na phongdokhi yeknaba dudka thengnabagi mahuta aikoi masen sidai da thengnadana so tawgana masidai da hero sadana film kapagi type to kanda Manipur kalloi ko Manipur kanjer di kak ya chi kanda manung da wari sar kanda planning yauna kanda madugi strategy ya la kanda madugi akoi group sema kanda team sema kanda madu thengna kanda Manipur kangadabane ba ai highly ai upset way akoi praja kharase please kitang haibada ba tanarse Sidagi kariguma ikoi government gi tawham thokpa ikoi di tawrani tawbudu da yes noi juklai paibani na tawge tawra khu juklai paibna tawge tawra yes mangje ba kana mangje gani ikoi mangje gani aduna sidi heman gre kunne heta aina na hana haibe ain je kunna paibi gano kariguma na koi na chingna ba tawning ba leiraga su madugi potse na koi keno da haibiyo police da haibiyo natraga authority sing da haibiyo koi action loge haina kera na haijare